Hi guys, welcome back. ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯑꯩꯈꯣꯏ ꯆꯦ ꯑꯍꯟꯗꯣ ꯑꯗꯨ ꯃꯣꯏ ꯃꯆꯥ ꯑꯅꯤ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯌꯥꯎꯈꯤꯕ ꯇ꯭ꯔꯤꯁꯤꯒ ꯕꯤꯚꯤꯌꯟꯒꯗꯣ ꯃꯣꯏꯁꯨ ꯌꯥꯎꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯆꯦꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯍꯤꯌꯥꯡꯊꯥꯡꯒꯤ ꯑꯃ ꯒꯥꯔꯗꯦꯟ ꯃꯅꯥꯛ ꯂꯩꯕꯗꯣ ꯑꯩꯗꯨ ꯑꯃ ꯆꯠꯇ꯭ꯔꯤꯕ ꯑꯗꯨꯅ ꯈꯪꯗꯦꯕ ꯃꯃꯤꯡꯗꯣ ꯀꯩꯅꯣ ꯍꯥꯏꯅ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯌꯧꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯍꯥꯞꯆꯔꯛꯀꯦ ꯆꯠꯂꯨꯕꯒꯤ ꯀꯩꯀꯩ ꯑꯥꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦ ꯂꯧꯔꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯄꯥꯅ ꯊꯧꯔꯅꯤ ꯑꯩꯈꯣꯏ ꯃꯥ ꯑꯗꯩ ꯑꯩꯈꯣꯏ ꯆꯦ ꯑꯉꯥꯡꯒ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ Khori Arcade ꯍꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩ ꯉꯁꯥꯏ ꯈꯪꯗꯕꯗꯣ ꯁꯤꯒꯤ ꯍꯤꯌꯥꯡꯊꯥꯡꯒꯤ ꯁꯤ ꯑꯣꯜ ꯄꯝ ꯂꯩꯕꯁꯦ ꯑꯗꯨ ꯁꯤꯒꯤꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤꯁꯤ ꯂꯩꯔꯦ ꯑꯗꯩꯁꯤꯅꯦ ꯆꯪꯗꯣꯏꯁꯦ ꯁꯛꯁꯤꯒ ꯌꯥꯝ ꯈꯜꯂꯦ ꯍꯔꯥꯎꯕ 이것도 래 많이 아마 오빠 나 하나 떠오더라 돈이가 깁도 야도 만데 뭐 아, 하게 되다.
Em của tôi lòng bà. Lumban. Mày thật. Sudah fast food lah ya, cani ngasu. Sudah. Ada ya. Cái nổ. Chị anh đâu. Trang chấm rồi. Đây ngồi chị ạ. Hey, come on. Hey! 맞아. 너야. 맞아. 맞아. Khori 인장이 한 통보 해봐. 이제 되는 시즌. 나 한글 찾고 있다고 너.